अहानबदा कंगला पाउदगी मरुएबी ई पाउल खुसरकन मैमदा थमजगे पंबई लुसिंगबा UNLF की मोबाइल कमांडर टीमना इसाउ kannanaba hotnari Manipur amukta thoktriba mongda leptana nongkana subana maram oiraga Manipur gi amata ngairabi Imphal Turel Maril gi saruk sugunu kendra gi Wongu Gram Panchayat Ward number 6 ki Wongu laipasu thek laikai da Turel gi imai ka hena hengalakpana khudong thiningai oiraba mafam asida laingaka santi gi wari sariba Pambei na Luchingba UNLF ki mobile commander timna isau kannanaba hotnari mobile commander Merana Luchingba kangbu duna Imphal Turel gi Mamang sahi singda toina ningkai gan ba amadi isingna lairai mayai salaktuna lairai ningkai rakpa yaba mafam singda uwa ki paksaduna madi laimai da uwana khuitha tuna ngaksin bagi thabak pangtoki wohu miyam gu loinana isau ge awaba thoktana ba amadi iraisa singbu isau ge awaba dagi kannana ba thabak su mang thana hanba leitana hona khigani haiden su paus da makhatari Ngasino bida waram fong ki batuan tungan ba Manipuri sifong singdagi masum thoki ba thagdo wathok singdagi maruebi i pauk sing mayamna thamjagi hanbada kanglai pauk ki maira dagi lokosaraga kaisapa junction da lambi da pung kharagi oina kaithel kakre ising isau sina maram oiduna nambul torel dagi ising pa thoraktuna waheng bam laikai dagi kangbam laikai phawba lambi gi saruk ising thumjin gibadagi miyamna sathok chasin yakidabadagi ising thumdaba kaisapa junction mayagi lambi sing surok tanga si miyamna pose yuan bagi thabak satakre khoirambal kaithel gi akoiba mafam sing ising thumjin khibana maram oiraduna kaithel phamba yadabadagi hairiba kaisapa junction gi lambi gi matai animakta pochei thaduna yuan bagi thabak sataki miyamna su angak phangna pochei lebi gi thabak satanaki pot yuan bagi thaba asi nungthil pung mari phaw adumak sataki amaromda khoirambal kaithel gi ima kaithel singasi ising isawna maram oiduna pochei yuan bagi thabak lepre hayeng phaw ising imai hanthada batarabadi pochei yuan bagi thabak lepgadawri hensu pawusda makhatari amaromdana karwala singna pochei gi mamal hena yuan bidana ba miyamna apil tawnarakli Manipur gi konung Imphal asi lalon itik ki asoba mafam ama oiribani adobu ising isau sina Imphal sahar gi mafam ayamba ising thumjin khibadigi haujuk pauna kaithel thangal kaithel amadi dharmasala na singma mafam singda lairiba dukan sing thong londuna leibadigi miyamna nongmara tangai fadana sangdaba yadraba sana thaknaba polam sing phangdabagi awaba sauna mayuknari adugi ising isau khudong chaba lawduna karwala singna pochagi mamal hena yonbiganu haina Praja section kya dagi appeal tarokli Praja section kya dagi tarokli ba appeal asina phongdorokli badi Manipur lenga ki mari lenaba department singna karbawala singna pochai gi mamal hena yondana ba miyeng sangbiu makhoi gi godown da pochai kya yamna laidi haibadu su check tobiu dukan khudima ki mamangda pochai gi list adu mayek singna thetuna miyam na khanganbiu hariba khongjang asi paksana dukan phamliba singa madi wholesale yauna pochai thadokliba singda su lenga na miyeng sangbiu hairi enasu pausida makhatari Makhasa tharak poina kanglai paki mairagi editorial myamna thamjage isingi isingakta thaknabi isingde kadai heba kanglai paki mairagi editorial myamna thamjari Haujik thokliba ising isau si sahi nifugi matungna thokpa sathiraba isau ni habi isau sina Imphal sar manung amati akoiba mafam singda natana Imphal West Imphal East ki district singdana maru oina sowan ba haibadu oire isau sina sogoliba mafam singasi mi khwaidagi kungna taba amadi lalon itiki thabak maru oina tabu mafam singi maduna haujik miyoibana hingbada tangai fadana sangdaba yadraba thaknaba afaba ising phangdabagi awaba mayuknaba hori Isingi ising ngakta thaknaba isingdi kadaino haibadi yori kanada tai la da tai haibagu Manipur lenga ki mafamda miyamna thaknaba afaba ising fongan biu haijaba tabani madunatana thaktabu yadabadagi afang afang ising thakpa tarabadi isingdagi tholakpa laina kayana amuk miyoi kya asibagi khyata tagadoribani maduna maikei khudimakta section daba yadabani Malem gi atai lebak singda ising isau thoktuna thaknabi ising phangdabagi awaba mayuknaba matamda aeroplane amadi jahaz na singmada thaknabi ising pusilaktuna lebak kayana mating pangbagi thabak sathanaribani maduna miyoiba amadi jiba panba singna hingbada ising haibasidi tangai fadana sangdaba yadraba posak amani haibasi khangna Manipur legana thaknabi ising phangananaba thabak lokasi amaromda Lenga ngakta inthokpa susumlai Manipur lairiba tungan civil society sing miyam gi tamak thabak tawgani mateng panggani haidun songthorakliba singnasu mateng pangbi phamthue isau sina miyoibada natana yumda yokpa sasan kya amasu shiba amadi mangba kya yauribani isau na yum
ꯊꯣꯝꯖꯤꯟꯈꯤꯕꯗꯒꯤ ꯏꯃꯨꯡꯗ ꯂꯩꯕ ꯃꯥꯜ ꯆꯥꯡ ꯄꯨꯝꯅꯃꯛ ꯏꯁꯤꯡꯅ ꯂꯨꯞꯇꯨꯅ ꯃꯥꯡ ꯇꯥꯛꯄ ꯊꯣꯛꯂꯤꯕꯅꯤ ꯃꯗꯨꯅ ꯏꯁꯤꯡ ꯑꯁꯤ ꯍꯟꯊꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯆꯪꯂꯒ ꯍꯦꯛꯇꯃꯛ ꯂꯩꯕ ꯌꯥꯒꯗꯕ ꯅꯠꯇꯦ ꯃꯗꯨꯅ ꯏꯆꯥꯎ ꯃꯇꯨꯡꯗ ꯊꯦꯡꯅꯒꯗꯕ ꯑꯋꯥꯕ ꯀꯌꯥ ꯑꯁꯤ ꯍꯥꯏꯕꯗ ꯂꯣꯏꯕ ꯅꯥꯏꯔꯣꯏ ꯍꯥꯏꯕ ꯌꯥꯏ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯑꯗꯨꯃꯛ ꯈꯪꯕꯤꯔꯝꯒꯅꯤ ꯃꯗꯨꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯆꯥꯎꯅ ꯁꯣꯛꯂꯕ ꯃꯐꯝꯁꯤꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯆꯪꯗꯨꯅ ꯂꯩꯕ ꯌꯥꯅꯕ ꯄꯤꯕ ꯌꯥꯕ ꯇꯦꯡꯕꯥꯡ ꯑꯗꯨ ꯄꯤꯕꯤꯅꯕ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯊꯕꯛ ꯄꯥꯏꯈꯠꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯏ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯑꯍꯥꯟꯕ ꯃꯤꯠꯌꯦꯡ ꯆꯪꯕꯤꯒꯗꯕꯗꯤ ꯏꯁꯤꯡ ꯏꯆꯥꯎꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕ ꯑꯁꯤꯒꯤꯗꯃꯛꯇ ꯂꯩꯉꯥꯛꯅ ꯄꯤꯐꯝ ꯊꯣꯛꯄ ꯁꯦꯜꯒꯤ ꯃꯇꯦꯡ ꯄꯤꯕꯤꯅꯕꯁꯨ ꯚꯥꯔꯠ ꯂꯩꯉꯥꯛꯀꯤ ꯃꯐꯝꯗ ꯍꯥꯏꯖꯐꯝ ꯊꯣꯛꯏ ꯑꯗꯨꯒ ꯍꯥꯏꯖꯔꯨꯗ꯭ꯔꯕꯁꯨ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯂꯧꯊꯣꯛꯐꯝꯗꯤ ꯊꯣꯛꯄꯅꯤ ꯌꯥꯝꯅ ꯂꯨꯔꯤꯕꯗꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯁꯦꯟꯇꯔ ꯂꯩꯉꯥꯛ ꯑꯅꯤ ꯍꯥꯏꯕꯗꯤ ꯕꯤꯖꯦꯄꯤ ꯂꯩꯉꯥꯛꯀꯤ ꯗꯕꯜ ꯏꯟꯖꯤꯟꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤꯒ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯠꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯅ ꯍꯪꯅꯗꯨꯅ ꯂꯩꯔꯕ ꯋꯥꯍꯪꯅꯤ ꯋꯥꯍꯪ ꯑꯁꯤ ꯊꯣꯛꯂꯛꯂꯤꯕꯒꯤ ꯃꯔꯝꯗꯤ ꯃꯅꯤꯄꯨꯔꯗ ꯍꯧꯈꯤꯕ ꯆꯍꯤ ꯑꯃ ꯍꯦꯜꯂꯕ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯁꯥꯊꯤꯔꯕ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤ ꯃꯇꯥꯡꯗ ꯚꯥꯔꯠꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯉꯁꯤ ꯐꯥꯎꯕꯗ ꯃꯅꯤꯄꯨꯔꯗ ꯂꯥꯛꯇꯨꯅ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯕꯤꯗ꯭ꯔꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯁꯨ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯕꯨ ꯎꯅꯕꯒꯤ ꯃꯇꯝ ꯄꯤꯕꯤꯗꯅ ꯂꯩꯔꯤꯕꯅꯤ ꯃꯗꯨꯅ ꯚꯥꯔꯠ ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯅꯤꯒꯤ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅꯔꯦ ꯍꯥꯏꯕꯁꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯅ ꯑꯗꯨꯃꯛ ꯇꯥꯛꯆꯕꯅꯤ ꯄꯟꯕ ꯌꯥꯕꯗꯤ ꯃꯅꯤꯄꯨꯔꯗꯗꯤ ꯕꯤꯖꯦꯄꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯂꯩꯉꯥꯛ ꯁꯥꯁꯟꯒꯤ ꯊꯕꯛ ꯇꯧꯔꯛꯄꯗꯒꯤ ꯅꯨꯡꯉꯥꯏꯕ ꯃꯆꯦꯠ ꯑꯋꯥꯕ ꯃꯄꯨꯡ ꯍꯥꯏꯕꯗꯨ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯍꯧꯖꯤꯛ ꯇꯥꯗꯨꯅ ꯂꯩꯔꯤꯕꯅꯤ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯇꯝꯗ ꯀꯣꯚꯤꯗ-19 ꯄꯦꯟꯗꯦꯃꯤꯛ ꯂꯩꯕꯥꯛꯀꯤ ꯑꯣꯏꯅ ꯊꯣꯛꯇꯨꯅ ꯃꯤꯁꯤ ꯃꯤꯅ ꯀꯌꯥ ꯌꯥꯎꯗꯨꯅ ꯑꯆꯧꯕ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤ ꯑꯋꯥꯕꯁꯤ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔꯗꯗꯤ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯂꯥꯟ ꯑꯃꯨꯛ ꯍꯧꯗꯨꯅ ꯃꯤꯑꯣꯏ 119 ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯈ꯭ꯔꯦ ꯃꯤꯑꯣꯏ 38 ꯃꯥꯡꯈꯤꯕꯗꯒꯤ ꯊꯤꯕ ꯈꯪꯗ꯭ꯔꯦ ꯌꯨꯝ 5,000 ꯍꯦꯟꯅ ꯃꯩ ꯊꯥꯈꯤꯕꯗꯒꯤ ꯃꯤꯑꯣꯏ 50,000 ꯍꯦꯟꯅ ꯂꯩꯐꯝ ꯂꯩꯇꯕꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯑꯋꯥꯕ ꯄꯨꯟꯁꯤꯗ ꯂꯩꯔꯤꯕꯅꯤ ꯍꯧꯖꯤꯛꯁꯨ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯁꯤꯡꯇꯝ ꯑꯅꯤꯃꯛꯇ ꯑꯀꯤ ꯑꯈꯪ ꯂꯩꯇꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯉꯝꯗꯅ ꯃꯤꯌꯥꯝꯕꯨ ꯑꯣꯄꯟ ꯖꯦꯜ ꯑꯃꯗ ꯐꯥꯖꯤꯟꯗꯨꯅ ꯂꯩꯕꯒꯨꯝ ꯂꯩꯔꯤꯕꯅꯤ ꯑꯁꯤꯒꯨꯝꯕ ꯋꯥꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯍꯧꯈꯤꯕ ꯃꯦ 5ꯗ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯁꯤꯠꯈꯤꯕꯒ ꯂꯣꯏꯅꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯦꯟ ꯇꯥꯕꯗꯒꯤ ꯁꯤꯡꯇꯝ ꯑꯅꯤꯃꯛ ꯌꯨꯝ ꯀꯌꯥ ꯂꯦꯟꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯦꯟ ꯇꯥꯕꯗꯒꯤ ꯁꯤꯡꯇꯝ ꯑꯅꯤꯃꯛꯇ ꯌꯨꯝ ꯀꯌꯥ ꯂꯦꯟꯅ ꯍꯣꯍꯟꯕꯗꯒꯤ ꯂꯩꯐꯝ ꯂꯩꯇꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯋꯥꯕ ꯃꯥꯌꯣꯛꯅꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯋꯥꯕꯁꯤ ꯂꯣꯏꯗ꯭ꯔꯤꯉꯩꯒꯤ ꯃꯔꯛꯇ ꯏꯁꯤꯡ ꯏꯆꯥꯎ ꯑꯃꯨꯛ ꯊꯣꯛꯇꯨꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯈꯝ ꯊꯦꯡꯅ ꯑꯋꯥꯕꯒꯤ ꯃꯊꯛꯇ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯇꯥꯔꯤꯕꯅꯤ ꯃꯗꯨꯅ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯇꯝꯗ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯑꯉꯛꯄ ꯐꯪꯅ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯁꯤꯡ ꯏꯆꯥꯎ ꯑꯃꯗꯤ ꯃꯌꯨꯝ ꯃꯀꯩ ꯂꯩꯖꯗ꯭ꯔꯕꯁꯤꯡ ꯑꯁꯤꯒꯤ ꯂꯩꯐꯝ ꯆꯥꯐꯝ ꯂꯩꯉꯥꯛꯅ ꯁꯤꯟꯕꯤꯐꯝ ꯊꯣꯛꯏ ꯑꯃꯗꯤ ꯏꯆꯥꯎ ꯃꯇꯨꯡꯗ ꯁꯟꯗꯣꯔꯛꯀꯗꯕ ꯂꯩꯅꯥ ꯇꯤꯟꯅꯥ ꯀꯌꯥꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯍꯛꯁꯦꯜꯒꯤ ꯑꯣꯏꯕ ꯊꯕꯛꯁꯨ ꯃꯇꯝ ꯆꯥꯅ ꯂꯧꯈꯠꯁꯤ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯏꯁꯤꯡ ꯉꯥꯛꯇ ꯉꯥꯏꯔꯤꯉꯩ ꯃꯔꯛꯁꯤꯗ ꯊꯛꯅꯕ ꯏꯁꯤꯡꯗꯤ ꯐꯪꯗꯕꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤ ꯃꯗꯨꯅ ꯃꯤꯌꯥꯝꯗ ꯑꯐꯕ ꯊꯛꯅꯕ ꯏꯁꯤꯡ ꯐꯪꯅꯕ ꯂꯩꯉꯥꯛꯅ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛ ꯑꯗꯨ ꯆꯞ ꯆꯥꯅ ꯂꯧꯈꯠꯁꯤ ꯍꯥꯏꯕ ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥꯛ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯒꯤ ꯁ꯭ꯄꯦꯁꯦꯜ ꯀꯟꯇꯦꯟ ꯃꯣꯏꯅ ꯃꯌꯥꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯃꯅꯤꯀꯥꯟꯇ ꯃꯨꯇꯨꯝꯒꯤ ꯇꯤꯝꯅ ꯏꯆꯥꯎꯗ ꯑꯋꯥꯕ ꯅꯪꯂꯕꯁꯤꯡ ꯇꯦꯡꯕꯥꯡꯂꯤ ꯎꯄꯥꯜ ꯊꯥꯁꯤ ꯎꯄꯥꯜ ꯍꯤꯡꯍꯟꯁꯤ ꯍꯥꯏꯕ ꯄꯥꯎꯖꯦꯜ ꯄꯤꯗꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯁ꯭ꯀꯨꯜ ꯑꯃꯁꯨꯡ ꯀꯣꯂꯦꯖ ꯀꯌꯥꯗ ꯁꯥꯏꯀꯜ ꯊꯧꯗꯨꯅ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯇꯦꯜ ꯑꯦꯋꯥꯔꯅꯦꯁ ꯄꯤꯔꯤꯕ ꯑꯃꯗꯤ ꯎ ꯆꯥꯔꯥ ꯀꯌꯥ ꯊꯥꯔꯤꯕ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯇꯦꯂꯤꯁ ꯃꯅꯤꯀꯥꯟꯇ ꯃꯨꯇꯨꯝꯒꯤ ꯇꯤꯝ ꯑꯃꯅ ꯍꯧꯖꯤꯛ ꯇꯨꯔꯦꯜ ꯀꯌꯥ ꯄꯥꯊꯗꯨꯅ ꯑꯃꯗꯤ ꯇꯣꯔꯕꯥꯟ ꯀꯥꯏꯗꯨꯅ ꯑꯋꯥꯕ ꯅꯪꯂꯤꯕ ꯌꯨꯝ ꯀꯩꯁꯤꯡꯗ ꯄꯣꯠ ꯆꯩ ꯍꯣꯟꯗꯣꯛꯄꯅꯆꯤꯡꯕ ꯀꯌꯥ ꯃꯇꯦꯡ ꯄꯥꯡꯂꯤ ꯍꯥꯏꯔꯤ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯇꯦꯂꯤꯁ ꯃꯅꯤꯀꯥꯟꯇ ꯃꯨꯇꯨꯝꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯆꯤꯡ ꯄꯥꯠ ꯇꯨꯔꯦꯜ ꯑꯋꯥꯠꯄ ꯂꯩꯇꯅ ꯊꯝꯕꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯧꯁꯥꯗ ꯑꯩꯈꯣꯏꯅ ꯁꯤꯡꯅꯔꯨꯕꯗꯒꯤ ꯉꯁꯤꯗꯤ ꯃꯍꯧꯁꯥꯒꯤ ꯈꯜ ꯀꯥꯏꯊꯔꯛꯇꯨꯅ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯁꯤꯡ ꯏꯆꯥꯎ ꯑꯁꯤ ꯑꯃꯔꯣꯝꯗ ꯅꯦꯆꯔꯦꯜ ꯀꯂꯥꯃꯤꯇꯤ ꯅꯠꯇꯦ ꯍ꯭ꯌꯨꯃꯦꯟ ꯀꯂꯥꯃꯤꯇꯤꯅꯤ ꯍꯥꯏꯕ ꯌꯥꯏ ꯑꯩꯈꯣꯏꯅ ꯎꯄꯥꯜ ꯋꯥꯄꯥꯜ ꯀꯌꯥ ꯀꯣꯛꯊꯣꯛꯂꯨꯕꯅ ꯏꯁꯤꯡ ꯏꯆꯥꯎ ꯑꯏꯪ ꯑꯁꯥꯒꯤ ꯈꯜꯒꯤ ꯈꯦꯠꯅꯔꯛꯄꯅ ꯊꯣꯛꯂꯛꯄ ꯆꯩꯊꯦꯡꯅꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯍꯧꯖꯤꯛ ꯎꯄꯥꯜ ꯊꯥꯗꯨꯅ ꯁꯣꯛꯆꯤꯜꯂꯕ ꯏꯟꯚꯥꯏꯔꯣꯟꯃꯦꯟ ꯑꯁꯤꯕꯨ ꯀꯟꯃꯤꯟꯅꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ